ngasi numidang waram da phonggiba pawsesing da yawba headlines sing mayam da pawdomjari crore lising ahum gi sasinaba bank loan ga mari lainana idina Anil Ambani company sing da red chathakre Anil Ambani gi Reliance Group ki mafam kuntramanga farm yankhai da red chathaki information directorate idina Anil Ambani gi Reliance Group ki makha da leiba tongan ba mafam kya da lupa crore lising ahum gi sasinaba bank loan amaga mari lainana ngasi red chathakre idigi maikaidigi ngasi group asiga mari lainana case asigi manung sanna tongan ba mafam kuntra manga masung campaign yankhaida pak sanna thibu humbagi thabak chathaki Reliance ke Anil Ambani Group RAAGA company ga mari lainaba miyoi kunmanga gi mayum singda sutibu humbagi thabak chathaki idi na thejin humjin badagi thabak asi company asigi mathakta money laundering case ama Central Bureau of Investigation CBI gi maikaidagi FIR ama lokalakpadagi ngasi gi rate asi chathakibani hairi agency ki pawgi matung ina hairibana thejin humjinbagi thabak asi gi matangda tongan ba agency amasung institution singnasu ed da information sing khangannai khudamoina National Housing Bank SEBI National Financial Reporting Authority NFRA amasung Bank of Baroda ni EDG preliminary investigation chathaba matamda phangba pawgi matung ina yamna mawong tana sinaraba matung lona yadaba mawong da bank shareholder investor amasung shareholder sing yauna atay atopa public institution sing da namthak tawduna chathakiba khodam sing phangli bank gi official sing da sel pijarambra amasung Yes Bank Limited promoter gi mathakta su case asiga mari lainana thejinbagi thabak yamna kanna chathari hojik phawbada leiriba investigation singi matung inadi kumjali singani 38 tagi 18 phawbagi manungda loan yadaba mawongda loan gi sanpam oina lupa crore lising ahum asi Yes Bank dagi thadokre haiba si khangmangamli Chatharamniba thawong sing asigi matangda idigi maikaidagi sel pijaduna thawong asi chathagiba oibra haibadu yamna kanna thejili idigi maikaidagi thejinbadasu Yes Bank hairiba company asigi loan approval piramba matamda credit approval memorandum debt back toromba thengnaki investment sing adusu chapchana utpham thokpasing amasung credit analysis yauduna bank credit policy thukaiduna thabak torombagi khodam sing thengnaki masigi loan ge sanbam sing asi tongan ba group asigi company amasung sel company singda thadokre compensation ge sanfam lawkiba leite kukui national front na phangdorali Asian Highway 2 gi Imphal dagi kangpokpi phawbagi lambi pakthokpagi matangda compensation ge sel lawkiba leite haina KNF na khuja singbo ahang basi amada kunek pihalaga compensation ge sanfam aran mamongda lothokre haina tongan ba media reporters singna phongdokpa leikharbani media ge report adu aran bani haina palladuna KNF ki information and Publicity Secretary LIS Stefan Thadorok Chirolaman Hai. Lambi Paktopa compensation ge sanfam lowbaga KNF ka karigumba hiram amata da mari laina de lup asigi mingchat thianaba kanagumba mioi kharana aranma paw sandorokhibani lengak na paikalakpa tongan ba sengot sagatpa ge thabak thoromda KNF na mapung phana sawatuna lakli matung tarakpata sumyamna kudong sanaba lengak na sengot sagalakpada lup asina mapung phana sawatkani suspension of agreement su agreement gi ground rule na yadaba thabak thorom amata lupasina tawkhiba leite amadi atay atopa sengot sagatpagi thabakta athingba pikhiba leite hari thori yanduna siramba mairoi pikru gi boarding da ADF Bisnupur apandrona lusingba timna hakthengna na yengjenkhre mairoi tariat tungmadaba phamungda trani thoi tumpham oiduna leramle hari Pabak Sawi Khai Police Station na konba lamjing maira mai call school ki boarding dangarang class 4 tamliba Pabak Sawi Khai awang likai dagi Puris Sabam Santos Elias Pikru Sahitra Mari koba miyoyama ngarang thori yanduna sire haiba thodok thokraba matungda ngasi district administration Bisnupur ki maikai dagi ADM Bisnupur toijam Opendro MCS na school aduda laktuna school ki building room amadi boarding ki phibam hakthengna na yengsenkhre ADM Tourism Opendro MCS na lusingba district administration gi staff sing na school adugi lairik tampham kya sing amadi boarding gi tumpham ka singda mathang sangduna yengsin laba matungda boarding da leramba angang singa wari watai sanaduna boarding gi matangda wakya hangkhi loinana ADM Opendro na school gi founder amasung amadi building gi
ꯀꯦꯄꯥꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯨꯡꯗ ꯑꯉꯥꯡ ꯂꯧꯁꯤꯟꯗꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯃꯈꯥ ꯇꯥꯅ ꯑꯦꯗꯤꯑꯦꯝ ꯇꯣꯏꯖꯝ ꯑꯄꯦꯟꯗ꯭ꯔꯣ MCSꯅ ꯉꯔꯥꯡ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯕ ꯃꯍꯩꯔꯣꯏ ꯑꯉꯥꯡ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯁꯟꯇꯣꯁꯀꯤ ꯍꯣꯕꯥꯛ ꯆꯥꯎ ꯏꯈꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯗꯁꯨ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯄꯨꯔꯁꯥꯕꯝ ꯅꯤꯡꯊꯦꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯛꯀꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯥꯡꯈꯤ꯫ ꯂꯣꯏꯅꯅ JACꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯎꯅꯈꯤ꯫ ADM ꯑꯣꯄꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯕꯣꯔꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯀꯠꯊꯣꯛꯄꯒ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯉꯥꯡ 7 ꯇꯨꯝꯒꯗꯕ ꯐꯃꯨꯡꯗ ꯑꯉꯥꯡ 12 ꯇꯨꯝꯕ ꯑꯁꯤ ꯌꯥꯝꯅ ꯑꯁꯣꯏꯕ ꯑꯃꯅꯤ, ꯑꯗꯨꯅ ꯑꯁꯣꯏꯕ ꯑꯁꯤ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯥꯛꯂꯒꯅꯤ꯫ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ JACꯒꯤ ꯀꯟꯚꯦꯅꯔ ꯈꯥꯡꯉꯦꯝꯕꯝ ꯖꯌꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯀꯨꯝꯕꯤ ACꯒꯤ MLA S. ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯂꯥꯛꯇꯨꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯤꯔꯝꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯤꯔꯝꯕ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯒ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡꯒꯤ ꯐꯤꯕꯝꯁꯤꯡꯁꯨ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥ ꯈꯔꯗ ꯁꯤꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯁꯨꯁꯥꯏꯠ ꯅꯣꯠ ꯃꯥꯟꯕ ꯆꯦ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕ ꯐꯤꯜꯗ ꯆꯠꯇꯅ ꯄꯥꯎ ꯐꯣꯡꯂꯛꯄ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯎ, ꯃꯇꯨꯡꯗꯗꯤ ꯃꯦꯗꯤꯌꯥꯁꯤꯡꯅ ꯐꯤꯜꯒꯤ ꯄꯥꯎ ꯂꯧꯔꯒ ꯄꯥꯎ ꯐꯣꯡꯕꯤꯌꯨ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄꯥꯎ ꯂꯧꯕꯤꯒꯅꯨ ꯍꯥꯏꯈꯤ꯫